खुरमजरी ISTV की मणिपुरी पाउ मियंग ताबिरिबा पुनमकपु तरहमना ओक्सरी हौजिक अहानबद मरोइबा पाउसिंग ड्राइवर्स डे की थौरम असी मणिपुर की मफम कयादा ड्राइवर्स सिंगी यूनियन अमदी एसोसिएशन सिंगना सिंदुना पांगथोकनख्रे ड्राइवर अमसुंग मखोइगी इमुंग मनुंगी हेल्थ बेनिफिट स्कीम सेमननबा होटनरगनी हाइना हेल्थ मिनिस्टर एल जयंत कुमार हाइख्रे अमदी साइकिल केंद्र की मनुंग सनबा थांकनफाई विलेज दा मिमानद्रबा पाउनई लालना मयुम लेतबदगी PWD की IB दा सैदांगुना लेरे हौजिक मपुंग पे पाउ पिजरी ड्राइवर्स डे की थौरम असी मणिपुर की मफम कयादा ड्राइवर सिंगी यूनियन अमदी एसोसिएशन सिंगना सिंदुना पांगथोकनख्रे ऑल मणिपुर पेट्रोलियम टैंकर्स ड्राइवर्स यूनियन सिंदुना नापुंखोम कम्युनिटी हॉल लरियंग मखालेकाय दे पांगथोकख्रे थौरम असिदा रेवेन्यू मिनिस्टर कराम श्याम IOC लिमिटेड मणिपुर की DGM SI सिंह अमदी यूनियन की प्रेसिडेंट वाई भूपेन चंद्र घोष नमरु ओइबा मियोय सिंह ओइना सरुक यारी लेखिद्रबा ड्राइवर सिंह की फोटो दाहिका लेकत तमदुना इकाई खुमनबा उतखी थौरम अदुदा मिनिस्टर कराम श्यामना अहल ओइरबा ड्राइवर मरीदा सेल की तेंगबांग ओइना लुपा लिसिंग अनि अनि पिखी डेप्यूटी जनरल मैनेजर SI सिंहना ड्राइवर सिंहना तौरिबा थबक सिंह असि यामना सेक्शन तौहनिंगी हाइकी मिनिस्टर कराम श्यामना मणिपुर लेरिबा ड्राइवर यूनियन मयाम असि अमत ओइना पुनसिनदुना ड्राइवर सिंह की ओइबा अपुनबा खोलाव लाउरबदी ड्राइवर सिंह की अवाबा खरदा ओइरबसु कोकपा ngamgani ड्राइवर सिंहना लौरिबा थौदांग असि यामना चावी इसागी पाइरिबा सिनफमबु दायित्व लैना थबक पांगथोकलबा मतमदा लेबाक असिदा चाखटपगे ममी तारकपा ngamgani हाइकी डॉक्टर पुथोनिंगनी पॉलिटिशियन अखोइना इसासे रामगी तोहनिंगनी ह्यूमन नेचर नि आइना चलिबा आइना तौरिबा सिनफमदुदा अखोई लैरिबा इसासिंगे पुछनबो होनगनी मियोइबदा सिनफमना मीबु लेबार तौगदबा नथि आई मिनिस्टर वेरेना आइना प्रजा की रिगार्ड हेता पांगदम नथि आई ड्राइवर वेरेना आई भूमिने हेता हंदन येगदम नथि आइना तौरिबा सिनफमदुदा कथोपगा लोइनना आइना तौजरिबा से मियामगी याइफनबा तौरिबने हाइबसे खनबगा लोइनना थबक तौरपा कांद मियामना सोइदना खंगने अदुना सिनफमदा मीबु रिगार्ड तौबा नथि आइना तौरिबा थबकतुदा मीना आइबु रिगार्ड तौबने All Manipur Road Transport Drivers and Motor Workers Union Sinduna Kumalampak Leba ISBT da Drivers Day ki thoram pangthokhi thoram aduda Health Minister L Jayant Kumar Transport Commissioner M Lakshmi Kumar amade Union ki President S Manglem yauna miyoi kayana saruk yakhi Transport Commissioner Lakshmi Kumar na drivers singda road safety sign gi awareness pibaga loinana mari lena ba department singna su road safety sign sing mafam chana thamduna khudong thiba thokadabadagi ngakthoksi haiki यूनियन की जनरल सेक्रेटरी अनिल मैतेना ड्राइवर सिंह नंगासिसु नेशनल हाईवे की फिबम फत्तबगे अवाबा अमदी मियोय कयाना की हलकप सिंह मायोकनरी ड्राइवर सिंह की साप्ती की दमक लेंगांगना अखन्नबा मित्यंग संघनिंगे हाइकी हेल्थ मिनिस्टर एल जयंत कुमार ना ड्राइवर मसुंग मखोगी इमुंग मनुंगी हेल्थ बेनिफिट स्कीम सेमननबा होटनरगनी लमदम असिदा ड्राइवर सिंह की दमकता लैरिबा यूनियन अमदी एसोसिएशन सिंगनसु कथोकपगा लोइनना ड्राइवर गे याइफा थौरांग मित्यंग संगदुना अफबा लुचिंगवा ओइसी हाइकी Delegation changi, prajai participation changi, delona transport department thabak to riba kango khudung makki matiki sincerity changi, officers changi, minister changi agi sajok changi hadi myam chi pulap mase jingmin nagado bhaibte rather aina hajiringi di right from minister to the driver akoi se transport department manungi transport department have say department have say lal transport have say it is very big family acho family ne sigi manung jira laibinari ko hingje ko isa gi daikte hingje masi chap chana taundabam thokpa have ta nuksi labam thokpa lokapam thokpa makhgi thabu lokapam thokpa pau hodok na bam bating pangdabam channe Imphal to Yumpok Baya Kaibi Magic Taxi Owners Welfare Association Sinduna Drivers Day ki thoram Kaibi awang lekai de pangthokre thoramadada Makeng Dolai Thabi Jila Parishad ki member M Sanatomba Association ki advisor Phizam Ito amadi President Saikhom Bobby Secretary Hekruzam Inauna Chingba Kayana Saruk Yaki Laikhidraba Driver Singi Kubamda Hailai Katpa amadi minute ani 2 minute leptuna ikai khumnaba utki Association ki maikai degi Driver Singda Kudol pot piki
All Manipur Petroleum Products Drivers Association Sinduna Drivers Day ki thauram malom depot da pangthokre laikhidraba drivers singi photo da hai laikatuna ikai khumnaba utki thauramadu da transport ki joint director BK Sharma association ki president Hizam Tikandra madi chief depot manager Dima Funmaring namaru oiba miyoi sing oina saru yaki Joint Director BK Sharma na drivers singna gari thauba matamda lambi gi phivam yenglaga chanaba speed da thaubiyo haiki Kangovonati, Kangovon Topoport Amaninago, and the Dubongo Regazo, when a check me by the Garisi, Tom Dari, and check the weavers. Adigi braking system, suspension system, light nungo, battery, Karikra, Tau Yobra Yaldobra, the body fivum, Mingonda, shooting I weber, I did quite a ship weight of Garis. I do Matukum film the Garis in the Tobida, Patani and Shenbiva, Garisi, I'm now and a tone, quite a machine, Renubi, Hibatareko. All Manipur Interstate Winger and Cruiser Traveler Drivers Welfare Union na susinduna Drivers Day ki thauram Kholai Salanthong SSC ground da pangthokre tharamadu da UCM gi President Sulin Karam Union gi President CS Sankarjit yauna miyoi kayana saruk yakhi Laikhidraba drivers singi mafam da ikai khumnaba utki amadi hauzik mathau tawriba drivers sing da sukudol pot pikhi UCM ki President Sunil Karamna isana tawriba sinpamaduda puksel sengba kathokpaga loinena miyam gi suyai phana bathabak tawbiyu haiki crime tawregan khanaba problem legaduba adugumba mayam singdi tasina kana aikoi ki driver singi marakta gisu pusal tanabagi lamben se aikoi kanminabam ka koi sangieba Kangpokpi district ki cycle kendra ki manung sanba thangkan 5 village da leiba masagi sahi humphum mangarom suraba mima nadrapa paungnai lalna mayum leitabadagi PWD gi IB da saidangduna leire laingak na piba housing for all gi khudong chaba kanada hairaga phangada bano haiba phawba khangdana leire hiram sida report ama Hojik ekona leriba mafam asi saikhungi manak leiba thangkan phai haiba khul asida leiba PWD gi IB gi mamamak tadini masagi sahi nifu mangaram suraba sada marifu taret muk disable oiraba mioi ama tangjaduna leiri mahaki tasengmaba ki yumpham leijai adubu yum adu sahi ahumuki mamangna tekhibdagi saba ngamdaduna leiri soinairaba paunailan amasung mahaki apokpina IB asida tangjaduna leiri asida kari kari awaba mayok nari haibagi matangda ISTV da phongdrakpada Thagi se hakum tauba kaino disable gi pension lising amaga chamanga haibadu adu khakta phangya teidi kaisa phangde sida leibasisu government ne karigumba siji narakani hairadi awaba le isagi yum natabani ko nga khara thi phi sa adum tawraga leibani adu su hujikti aigisu pangan solabani na adumak tusu ngamak tare yum se sidok pase kuire mapa su leitare nungsibiradi sarkar na su sigumba akhoi wa awabada taraba ima isa singsigi leifam khajikta pisak oirasu macha ama oirasu sabiradi ima isagi haraubase hainangai leitana haraugani kanana khangi hayeng hangchit si thokro hayadi ima isa se leifam leite akhoi MLA da su haide ADC member da su haide kanagi da hairaga kanagi da changaga singumba mating se phanggadra haibase sukhang he khangdaba Hojik leiriba Manipur lenga asina lenga ama lei haiba si manung hunjama mafam jina khangan nanaba sing da chatlu natragana khungang da chatlu haiba thoram kaya sinduna lakli thoram sing asi mai pahan ge hairabadi maru oina local da leiriba local set government ge member sing hariba member sing amadi MLA sing asina leitalare mayam gi paw asi Manipur lenga ta tamlaga makhoi gi phangom thokpa mateng adu piragadi lenga ama lei haiba gi chakthok chabdu soina poksagani larik aijadaba sangjafam khangjadaba miyoi sing asi matam chana tengbang biragadi ningdom pomba kaya su leiroi hana khunja singna makha tana phongdorali hoying ma yum laitabase khoi su yam nungaite dubu paisa hoina de khoina di pangbi bangam de dubu karigumba honorable chief minister ge minister mayam singna pangbi rakpa taradi paisa da ai khoi su mayam se pullaga
मागी युम साबददी मेन पावर ओइनदे अखोय मयामनासु दम पांगबीगनी हाइबसे अखोयनासु सरकारदा असिदि थमजनिंगे ꯌꯨꯝꯗꯒꯤ ꯑꯩꯈꯣꯏꯅ ꯊꯥꯡꯗꯣꯛꯑꯒ ꯒꯥꯔꯤꯗ ꯍꯥꯞꯄꯦ ꯑꯗꯨ ꯒꯥꯔꯤꯗ ꯑꯩꯈꯣꯏꯅ ꯏꯜꯂꯒ ꯆꯠꯅꯤꯡꯕ ꯃꯐꯝꯗꯣ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯑꯗꯨꯝ ꯆꯠꯄꯅꯦꯕ Songtham aboiga loinana pagdam jariba ningthokam sana jaba mitai thangan fai village saikun JC ILPS ki mijeng makhada citizenship amendment bill yaningdabagi khongjang Manipur gi mafam kayada jangsin ba hokhrei Kongba Bazar Development Committee na bill asigi mayokta Kongba Kaithelda wakat mifam chathaki committee gi assistant secretary Laikhuram Chandanina bill asi act olak labadi ising yamjadaba wangnongpok state singda mitop na langoi chansilakpagi oithokpa laibana Rajya Sabha da pass tawbiganu haiki Citizenship MML bin kasina karigumba ek onana sanara pataragadi Manipur da khoi lebham leiraro isa isu mayam jingja awaba tarani mayam changsala ani leijariba tawriba mayam sida loina akaibo oira ani aduna sigi ek si sanaba khoi su pam jati Manipur People's Party MPP na bila sigi mayokta khwairambanda yaningdaba khongchat chatkrei polo ground maningda laiba party asigi office tagi hauraga Johnston Higher Secondary School mapa yorakpada police na thatki party ki president Jugindrona bill asi makhatana Rajya Sabha da pass tawba yaroi pass tawhandana basu angamba thakta party ki maikai digi honagani haiki koi Manipur parjana ILPS standard na leingai matam seida sigum citizenship amendment bill ma pass tok selpa hebase akoi Manipur protection bill se masi chana roi kana roi hebagi wakhalol du national political party singda mayek singna takuni hen MPP na lowi maramna sigum ba national political party sing se masina bharat ta amadi Manipur da sasan torgadi sigum ba bill se masi kana do bill ne na khoina swan MPP na thamjage United Clubs Organization Bisnupur District Moirang Kendra Apunma Maira Paibi Imalup Amadi Moirang Lamkai Kethel Phambi Ima Singna Moirang Kethelda Dukan Phamli Basing Amadi Moirang gi nupi lup singna sinduna Citizenship Amendment Bill gi mayokta wakat mifam chathaki Manipur lengak na bill asigi maramda chapchaba firep thamo Manipur People's Protection Bill khudakta chana halu Citizenship Bill Manipur da chana hanba yaroi haina dabi tawki All Manipur Clubs Organization ki Vice President Nando Luwangna One Nation One Religion haiba wakhalolda jangsilakliba khongthang asina awang nongpoki apikpa yelawmi phurup sing muthatnaba lisang sitna satharakliba wakhalol mayak senglakle bill asi chatnaba amadi chatna dabaga apikpa phurup singa gi siba sangbaga mari leinabana aikhoi khongjang leptana jangsinba mathau tai haiki Committee on Human Rights ki Pulindra Konsamna Manipur ki BJP na luching balengak asina bill asi yaningde haibigi mahutta hana namsinduna thamjiliba Manipur People's Bill satna hanaba taksilagani haibasi kadai phauba Manipur miyam na thajaba ngamgani Atai state singi chief minister kayana masa gi pham phauba thadokani haina lauthokre haiki wakat mifam adugi tungda moirang kaithel-dagi lamkhai phauba miyamgi oiba khongsat amasu satki Manipur People Protection Bill 2000 I think bu SN lawruni hana sakibutu makoi porkam pokta rasine en man dam gini any political party no target to wanate photo khran namina raga akoi hairam me akoi tawni hayore sina mayam pen na polo hosida ba muj hairam me sina ba hairam me kana from the thabo na to kada ga haibu mayam pambi ba Mahairoi lup taruk amadi wangoi tiam laisang khong khaidem laifrakpam oinam saumungi club maira paibi singnasu wangoi kaithel community holda bilasigi mayokta wakat mifam sathaki bilasina ek olakpada wangnongpok lamdamda pirakadaba sapu singi matangda akhang ahai singna wangangki Democratic People's Front Manipur amadi Chingtam Development Association Manipur nasu Citizenship Amendment Bill lising ani tarataruki mayokta wabgai lamkhai bazarda wakat mifam sathaki Chingtam Development Association Manipur ki President Kunjesrona Bilasi ILP ki mayoktani landamasida mitop singna palak laba matamasida tamthiraba bill ama muk pass tok silak pahaibasi taraina lokpham thokte pass tok kraba billasi handoktriba fawba tongan ba mafam singda makhal makha kaya gi khongjang jangsingani haiki People Front amadi Chingtam Women Development Association anina strongly condemn tawi amaduna lamdamasida sugumba yam tamthiraba billase changsilakpa yaroi haibu wafumadu अखोगी माइकैदगी ngasi खोलावगा लोइनाना मियामगा लोइनाना मणिपुर की कासिन कोयादा अमदि मफम खुदिमक्ता लैरिबा पुनमक अखोई पुनसिनदुना ngasi असुगुलंबा मिफमजि फमजबनी
Citizenship Amendment Bill gi mayokta Socialist Students Union of Manipur na akan bakhongjang changsilagani laukthokre BJP na miyam da makhoi gi chapchaba firep khanganabagi damak amadi assembly gi akhanaba session kauduna miyam gi oiba warep ama lauduna bill asi yaningde habadu center gi luchingba singda khanganabagi damak January kunda Manipur sinba tungna ayu pung 10 dagi hauduna wakat mifam pangthokani Hauzik Manipur miyam tumina laithokpa matam nate thengkhang kayarakta miyamna khunai asi kanduna lakhibani khunai asi da chawna chaitheng pi ga doriba bill asi dagi kannaba miyam amata oina khongjang changsin minarasi haide Yelhaumi Furup Singda Akiba Pirakliba bill asi ki mayokta miyam gi mihut singna chapchana lepnaba Thangmaiban United Clubs na taksile Manipur miyam gi aningba apamba ngak senaba civil society singna lokhalakpa khongthangda lup asina mapung phana saugat kani haide Pangal Students Organization Manipur na subilla sibu yaning da bafongdo pagaloine na state asiki miyamgi sentiment khangna Manipur lenga ki luchingba chief minister N Biren gi government asina miyamgi apamba thabak to onthokadabani miyamgi ihul khangna thabak tawroktrabadi tongan tongan ba organization sing mahairoi lup singna changsilakpa khongjang khudingmakta saruk yagani haide Uripok lamsang sekmai amadi saitu kendra da lairiba transporter sing aphaba mari lehnabagi pandamda chahi khudingi pangthoktuna lakpa nungsi chanaba thoram asi Siroi Transport Cooperative Society lamsang branch da sinduna lamdeng khunau lampak community hall da pangthokre thoramaduda lamsang kendra gi MLA S Rajen Transport Department ki joint director BK Sharma Siroi Transport ki secretary Thoksom Rajen additional SP Imphal West Krishna Tombi Mari Suba Assam Rifles ki commandant YL Singyauna maru oiba mioi kayana saruk yakhi NAV NCB Imphal East District Police Kangpokpi District Police Taret Suba MR Forest Department amadi SDC Kangpokpi ki apunba kangbu amana Kangpokpi District ki changsang khula tharamba kani pambi hectare sama yang khairom haidatuna manghan kre tharamliba kani adu loglakpa matamda kilogram lising ama chamanga rom thokani haire Rights and Responsibility of Women Habesida Nomagi over awareness Thorum Ama Chandel District Manung Sanba Komla Thabigi Tamla Kuren the Pangtokre Manipur State Commission for Women ki matengaloina Social Management Service Tamla Kuren Sinduna Pangtoki Batoromaduda Commission ki Chairperson Dr. Mainam Binota Commission ki Member Ranjita Golmai Dr. Farida Saha Amadi KS Pauna Susaru Yaki Ranjita Golmai Amadi Farida Sahana nupi singi hak amasung laugadaba thawdangi matangda resource person oina wangangki Chairperson Dr. Binotana nupi da chathaba crime ayamba arapa mafam amadi singi district singda thokpagi pautari adubu customary law da yanaduna ayamba loisan kibana commission yauraktabani adubu haujikti commission asi mathau ningthina tawrabanina commission asidagi phangadaba khudong chaba sing nupi oibisingna lawbiyo Women trafficking da Manipur yauna awang nongpoki nupi macha kaya marum yauri masigi manungda ukhrul amadi Churachandpur dagina ayamba victim oire asigumba tamthiraba trafficking asidagi kannanaba punna honaminasi masida mama mapa oibasingisu chawraba thaudang lei haiki Rap victim singi imung manungda akhang kanbi maitai sanu haina mingthon ba award ngasi imung Nepal gi mioi singda khosinabagi thoram ama crime against women na sinduna Kanchipur da leiba lup asigi office da pangthokre Sangai Express newspaper gi publisher Nisikantana award sing adu puthoktuna pikibani Masigi award enthokpagi thoramadada sangstan asigi chief advisor su oiriba hanigi director prosecution NG Tej Kumar Sangai Express ki editor KS Khogendra amadi publisher Nisikanta su saruk yakhi Nisikantana marai bagthirabi sing asibu maki maikaide gi pungning thaugatpo aina angamba sel gi tengbangasi pibani haiki Ukhrul District Sina Kaithel Khulda ngasi nungthilpung anima khairom taba aduwaida NSN IM amasung KN gi marakta khothokna khre haire mafamadada Assam Rifles amasung Ukhrul Police ki kangbu sangsin khre nakal ani gi marakta asok apan yawbagi paudi phangdri Fact encounter ga mari leinana CBI da sa se thangat pada yauraba police officer sing trial satharingai manungda active duty tohandana suspension da lehenna ba extrajudicial execution victims families association manipuna chief minister amasung home minister da taksan khre masina trial da witness singna cooperation piduna free and fair oina wayel sathaduna mara lebesing chairak pibangamgani Mamang sehigi January 12 da Sukham Purnima Batina DCP Manipur da Inspector Amana RK Laksana Sikhiba Tawdokta prosecution da cooperation pidana ba tathi tawaina tawrai haina wakat palaki
Inspector Amanasu Ibam Giziribam District Coordinator da Gihelakpagi Wafam Ibam na October 30 report ama submit tauki adubo laibak thibadi wakatsing adu Police Authority ki maike deki ngasi phawba lokhat payaba thabak lokhat pa udri haire Hauzik marakta na break amatang logzari Northeast Ahanbo in the National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makada Financial Institute amo in the sakhangraba Pradhan Mantri Awas Yojana Housing for All mission ki makada subsidized loan pibada mangzil thariba Pathobi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang dukjare miyamna financial facilities sing lobi na bading sing jare Pathobi Housing Finance Company Limited and its subsidiary group of companies Angang oiringaida aina ningai hek tawbada pabungna achapar hekta leibi aigine bo hairadi pabungna dum aisu ningai adum tawsinne adubu khanghaude kaungam wari macha kaya ga sagonaduna chatpatari ngasidi. This wedding season, let us celebrate togetherness with Taret's Chahau Puja. Hangbiragani Redlands Baling Michin, Charumai Thabana Ohelakliba environmental pollution, soil fertility na singba singdagi, kannana bagi damakta laijare, Redlands Baling Michin asigi matingna, dairy farmer amadi mushroom farmer singdasu, kanaba kaya piri, Samurauda laiba ima dairy da ngasti maglangsin biraktuna, Redlands Baling Michin asigi kanaba laubiho. Lakadoriba kumsi sehigi imoinu imagi irat pujada asengba maitei nga angoba pengba katpi ho phangpham es tomba and sons pengba pham hiangthang akaknaba masingni ngasimak order tobi ho Lakadoriba kumsi sehigi imoinu imagi irat pujada asengba maitei nga angoba pengba katpi ho phangpham es tomba and sons pengba pham hiangthang akaknaba masingni ngasimak order tobi ho Langsin Biraksi Sagolban Moirang Lerak Machinda Laiba Mothers Care Central Hospital and the Research Center da Dental Department na ahal lamadi angang singi oina free dental health checkup ki kudong chaba lagliba January ki tangkun fawba kudong chaba bizeri center asida chada yangkai subsidized rate makhal khudimak ki oiba ngasi ngasibak lengsin biraktuna yagi nungai tabak khudimak tanabiu amadi laing thopiu Nakoi hauzik aigi school khaningbra aigi school di konungdawna fajaraba leikol na kushin badanatana ayet pa yaudra santi oraba mafam tamning bata tambayarba hening bata haybiyarba Chaukatlaba miramgi school ga changdamnabada nutraba yumgumna nungaraba mafam amani aigi school di Kids Foundation come join me W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Miyam da Kanganjaba, Charumai Thadok Pigano, Lofum da Chaikairaga, microbial decomposer season Naduna, Laypak Layhau, Hengat Hansi. Saru mai thabana saru da yauba pambigi machinjak ayamba mani lomduna manghalli loinana nungsi chu molhalli saru patha laga amuk hanna khojin basina lokpham da organic matter hengal halli saru lokpham da mo hanjal hallachi Royal Unique Education Center, Thangmaiban Sinam Laikai, near Fishery Gate, admission open. Foundation courses for class 9 and 10 BOSEM. Subjects offered English, Mathematics, Science, Social Science, Mitei Computer Science and Higher Mathematics. Classes starts from 28th January, last date of admission 27 January 2019. Faculty, well-experienced senior teachers and BOSEM HSLC examiners. Hurry, limited seat. Jingmairong da Laiba City Hospital and the Research Center da Dental Department na ahal lamadi angang singi oina free dental health checkup ki kudong chaba lagliba January ki tangkun fawba kudong chaba bizeri center asida chada yangkai subsidized rate makhal khudimak ki oiba ngasi ngasibak lengsin biraktuna yagi nungai tabak khudimak tanabiu amadi laing thopiu The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School.
ब्रेक की तुंगदा तरामना ऑक्सरी मखातबा पाउदा लंगथबल केंद्र की उजाला स्कीम की मखादा बेनिफिशियरी सहम मरफुद्रा हुमदोइदा एलपीजी गैस कंज्यूमर अफेयर्स मिनिस्टर काराम श्यामना यंथोक्रे फगबोक्साउ इंडियन एजेंसी की मखादा माइरेन खोंगदा पांगथोखिबा थौरमदुदा लंगथबल ब्लॉक एलजेपी की प्रेसिडेंट एल बिरेन याइमा फगबोक्साउ इंडियन की मपुती एसडिटेन सुसरु याखी मिनिस्टर क्राइम श्यामना स्कीम की खुदोंग चाबा सी नफसागी कार्ड पाइबा इमुंग सिंगदसु फंगनबा हौरे हाना गैस लेरबा सिंगना खुदोंग चाबा असि लौरगा लाइरबा इमुंगी हक मतपगी थबक तौरोइसी खुदोंग चाबा फंगलबा इमुंग सिंगनसु फंगलिबा गैस असि योंथोकपगी थबक तौरोइदबनी हाइखी लौग्रगा बुक्तुना तौद्रे सिदि लैता लारगे पीबा गैस नि नोइना अतोपदा योंथोए अदुदी भारत के प्राइम मिनिस्टर ना अवाना लैता लाइर मयामदा पिनिंगिबा खुदोंग चाबदो अखोइना लुपा खरगिदमक्ता मिंगोन अमु योंथोगदी अखोइना पिजरीबा अखोइना खल्लिबा पांदमदुदी फंगबा ngमोइदोरिनी अदुना अखोइ पुनमक्से ज्ञान तामिनबा म संगी आइगी तौबम थोकबा तौबा आइगी फंगमम थोकबा हक फंगबा अदुगा आइगी दायित्व हाइबा दुमति मतम चोपदा अखोइ खंगमिनसे इंग लिसिंग अनि कुनिथोइ फावबगी मनुंगदा वांगनोंपोक लमदमगी मियोय खुदिंगमक्ता सब्सिडाइज होम लोन की खुदोंचाबा फंगनबा हटनरी हाइना उरिपोक फ्लाई ओवर मसिंदा लेबा पांथोइबी हाउसिंग फाइनेंस कंपनी लिमिटेड के चेयरमैन अमसुंग मैनेजिंग डायरेक्टर थोक्सोम हेमोना ngarang क्लासिक ग्रांडेदा पांथोकिबा पांथोइबी ग्रुप ऑफ कंपनीज की टीम कन्वेंशन ग मरी लेना आईएसटीवी न्यूज गा खन्नना उनबदा फोंदोरकले महांगना मखा तारादुना फाइनेंशियल सेक्टर दा मिजेंग थमलिबा कंपनी असि इंग लिसिंग अनि मंगादगी हौना मियामगी थगोल तौदुना लाखिबने चही 13 रोमगी मनुंग असिदा कंपनी असिना मियोय कया लोन पीबता नतना अपिकप सेनफम कयादगी हौरगा अचौबा सेनफम फावबा पिथदुना पुन्ना हिमिन्ननेबगी पांदमदा थबक पाइखतुना लाखली मियामगी अमदी महाका चटमिन्नरिबा स्टाफ सिंगी मतेंगदगी महाकी कंपनी असिना खुमांग चौसिना थबक पाइखतपा ngamlaklibani हाइकी लैखिद्रबा कबीरत्ना बी जयंत कुमार शर्मा की मरफुमरी सुबा मपोक कोमन थरंग मरी लेना महांगना इरंबा अतिया लैरोन खादा मिंगथोनबा सैरेंग लाइरिक अमा फोंख्रे मणिपुर लिटरेरी सोसाइटी अमदी लैखिद्रबगी इमुंग मनुंगना सिंधुना ऑल असेंबली रोड लाइबा मणिपुर हिंदी परिषद की हॉल पांगथोखिबा थौरमदुदा मणिपुर लैंग्वेज एडवाइजरी बोर्ड साहित्य अकादमी के कन्वेनर नोंमाइथेम किरण कुमार मणिपुर साहित्य परिषद की प्रेसिडेंट प्रोफेसर कांगजम इबोहल नाहरुल साहित्य प्रेमी समिति की प्रेसिडेंट ओरंबा प्रोफेसर नवचंद्र राइटर्स फोरम की प्रेसिडेंट लामाबम बिरमनी कल्चरल फोरम मणिपुर की प्रेसिडेंट हुइरेम बिहारी लैमरोल खरजई कॉल की प्रेसिडेंट नागपम अरुणा मदी मणिपुर लिटरेरी सोसाइटी की प्रेसिडेंट समुराई लाटपम प्रहलाद सुसरु याखी सकनाइरबा थिएटर आर्टिस्ट एल दोरेंद्र अमदी असिस्टेंट प्रोफेसर सी एस रिताना जयंत कुमार ने इरंबा सैरेंग सिंह पाथोकी बॉर्डर पिलर नंबर 74, 75 अमसुंग 76 का नकनना लेरिबा हाउलैंड फाइ हैना क्लेम तौरिबा असि ऑफिशियल ओइना ngasi फावबा सखंगबा लेट्री खुल असि ngaleंgai मतमदगी थांगबुंग मिनौ खुल हैना खंगनारंबनी मफम असिदा हाउलैंड फाइ गी मिंगदा डेवलपमेंट की थबक सिंग पाखटपिगनो हैना थांगबुंग मिनौ विलेज की चीफ टीएस तुरिंग अनाल न फोंदोकली चांदेल लेबा थांगबौ मिनो विलेज कम्युनिटी हॉल पांगथोकपा पाउगी मिफम अमदा महाकना मखा तारादुना मतम अमदा कांगलुप की इरांग न मरम ओइरगा खुल असि होंदोरखिबने खुंजा सिंगना ngasisu हाना लेरंबा मफम अदुदा अमुक हन्ना खुंदारुनबा थौरांग तौरे हाउलैंड फाइ गी विलेज चीफ लालखोलन हाउकिपना सासिनबा चे सांग सेमदुना हाउलैंड फाइ हैना सखंगनबा कन्ना होटनरी अदुबो ममांगी कांग्रेस लेंगा की मतमदा खुल असि नमफुद सेमबनी मसखंगदे हैना एडिशनल डीसी मोरेना लिसिंग अनि तरा हमदैदा कक्थत खिबने अदुबो लाइबक थिबदी अनोबा लेंगा असिना थांगबुंग मिनौ खुलिगी खुंजा सिंगी अयाबा यावदना हाउलैंड फाइ पुलिस आउटपोस्ट हांगनबा थौरांग तौरलिबा असि यानिंगदे डेवलप तौरबा तारबसु थांगबुंग मिनौ गी मिंगदा तौबियु कांगलुप की इरांग अमा लाकननबा होटनबिगनो हाइकी करम है कांग्रेस न पाइब कांदा स्मार्ट सिटी साब अखोन थिंगदुना लेबा असी उना उना पॉपुलर ओइबा बीजेपी सरकार न अमु हन करम है न होजि पुलिस स्टेशन हाउलैंड फेर सागनी है न प्रपोज तौब्रा सिसु अंगा प्रमनी बीजेपी सरकार सिना याबिरबदी लमपु असेंबा थांगु मिनौनी हैबिसी खंगबिदुना हाउलैंड फेबु नाथाइदुना अखोदा नीबा कांदा अखोन यारोइदबा लंबी लेते हाइबदा खुश डेवलपमेंट से खोइ पामी कैराव केंद्र की ओइना कांग्रेस ता चंगलकलब सिंह कैराव ब्लॉक कांग्रेस कमिटी ना क्याम गई ममांग लेकाइदा हराव तरामना ओख्रे केंद्र असिता मिरप ओखिबा एमडी नसीरुद्दीन एमडी वहीदुर रहमान अमदी अक्रम धर्मेंद्रना कांग्रेस ता यावरकपदा अयाप पिख्रे थरमदुदा कैराव ब्लॉक कांग्रेस कमिटी के प्रेसिडेंट युमनाम तोंबना कांग्रेस ना लाकलिबा लोकसभा मिखलदा माइ पाकनना बा केंद्र असिगी युमथोंग खुदिंगदा चंगदुना जनसंपर्क अभियान सु हौदोकले हाइकी
Manipur State Commission for Scheduled Tribes singi Constitution na piba right amasung Manipur State Commission gi Scheduled Tribes singi damak State Commission gi thaudang haibsida nomagi oba awareness kaloinana orientation program ama DRDA Hall Senapati ta pangthokre thoromadu da DC Senapati Somarjit Salam Manipur State Commission for Scheduled Tribe ki chairperson S Golmai Commission asigi legal expert Dr. Thajaman B Yumkham member Dr. Simpson Dr. John S Pulmat susaru yaki State Institute of Journalism DIPR amasung Manipur District Information Office Surachandpur na sinduna numit 8 ni sathagadaba news reporting gi basic course Surachandpur gi headquarter bhengda additional DC Surachandpur khaikhophau ngaite na hudokre tharomadu da Joint Director IPR W Prajatombi DIOTS mangmin thangang tesu saruk yaki Ukhrul ki tangkhul hundum khulendagi ke James Kobamioi ama lagliba Lok Sabha Mikhalda outer gi mirep oigani haina mafhum kayada campaign chathari bamioi asi Indian National Congress ta yaukre mahakna Congress ta yaurakpada Manipur Pradesh Congress Committee na ayaba pikre Kolkata da pangthokpa Eastern India Science and Engineering Fair 2019 da Thobal da laiba Anandapurna School gi Mahairoi Pearl Ningthaujam na Best Model Award fanglakle Kolkata gi Birla Industrial and Technological Museum da pangthokiba fair aduda Mahairoi asigi guide Sapam Swaminathan na Best Dishes Guide gi mana fanglakle Fungyar Higher Secondary School gi Mahairoi Lansen Hungyo JNB Khumbong gi Bandana Sobam amadi Brighter Academy New Second gi Mahairoi Taurem Yaifabisu makhoi na puthokiba model aduda special prize panglakhi Best model gi mana panglakrabi Pearl Ningthaujam gi trophy ngasi Imphal Airport gi arrival entrance tagi mahaki trophy adu mafam khangdana mangkhre haide kanagumba singna thengna birabadi mobile number 7005305116 ta pau pibiu haide Janims Dental College ki matang nangarang ISTV News da yaukiba aduda Central Library haikiba adu Dental Library haigadabani haide amaromda ngarang kaksing da pangthokiba manamathum yanthokpagi tharomda Janims ki Chief Librarian Dr. N Giridhari haikiba adusu hana Chief Librarian oiramba haigadabani haide More Police na hanadagi youth hingnana ba lokalagliba khongthangi sarugoma oinang asedagi More Town pumbada yuyon ba pumthing thingkre lambi da gari kanna thoba lambi chatpagi rule ngakna chattabasingi mathakta thabak lokhatkre police na lokaliba khongthang asida miyamna cooperation pibina ba police ki makaidagi appeal tawri Bisnupur District ki manung sanba sunu sipai khungangbu Manipur ki manung da ahanba plastic free oiba khungang ama oina sakhangna ba khunja singna amata oina warep lokre sunu sipai mayai lekai mandapta District Water and Sanitation Committee na sinduna Sustainability on Cleanliness and Solid Waste Management ki matangda pangthokpa awareness program da plastic mapanda langthokta ba amadi taru tanan ba khungang ama oihanba haina khunja singna committee ama semduna warep asilaukibani Thoromanduda Bisnupur ki DC Pawan Yadav PSED Bisnupur Division ki Executive Engineer El Gokul Chandra SJ Plastic Agency ki Proprietor Sadokpam Itombi Saruk Yaki Singai Kendra ki BJP ki Mirap Okiba State Executive Member S Basum BJP ki resign tokre haire ADC Tamenglongi hangduna lairiba Saton District Council constituency ki maraki mikhal asi pangthokre BJP ki Mirep Kadi Janbo amasung NPF ki CPL gongta anina contest tokhiba mikhala sida sada humpudra thoina bot thadana ki panbayai constituency asigi member tutan bauna mamang sehi ki April Nepal da laikhidabadagi sit asi hangduna lakhibani Hauzik sanabagi pau amuk bizari Asigi sanabagi pauda Pune da sathariba anisuba Hello India Youth Games ki asi sanaki ba weightlifting da Mainam Martina na kilogram marfu mathoi ki kanglupta silver medal fangle mahakna snatch ta kilogram humfu clean and jerk ta kilogram humbudra punna kilogram chama kunthra thangat ki sahi tara teret makhagi nupa macha singi khokho da Manipur Karnataka gi makhutta maithi haure hayeng Assam ga sanagane amaromda Manipur gi boxer mari anisuba round changle
February 13 tara truk phauba Mizoram da pangthokadaba National Football Championship for Santos Trophy NE qualifying round gi state team semnana ba trial kam coaching gi damak sanaroi yankhai mathoi gi ming All Manipur Football Association na laukthokre khangal aba sanaroi sing thasigi tara tarukta Kumal Park Sports Complex ta leba artificial turf ground da reporter na bakhanghali Amofa Academy Moirang Nasinduna Moirang Multipurpose Higher Secondary School Ground Sathariba Dr. S. Biro and S. Brajendra Memorial State Level Under 13 Football Tournament ki ngasi sanakiba match ta Amofa Academy ena Ideal Club goal Nepal Sino da thoikre ani suba match ta SF Sina TU Sibu goal Taret Sino da thoikre Yari Poki Singa Ground the Chathariba Ani Suba Hanif Sahas State Level Manipur Muslim Football Tournament King Asi Sanakiba Anma Master TUFB Tulihalna MIFC Mayang Imphal Bu Gol Mari Sino da Thoikre Ani Suba Master UMFC Moizingna Saido Paubitek Bu Gol Taruk Sino da Thoikre Kangpokpi Thomas Ground the Chathariba Kangui Inter World Wise Football Tournament King Asi Sanakiba Anma Master 1 number 3A Amasung 11A Mai Pakre Hayang Ward 5 Amadi 6A Galoinana Ward number 16A ga Sanagani Ward number 2B ga 12B ga Sanagani Ahom Sib Master 14A Amasung Ward number 10 ga Sanagani Haidi Taramari Suba Kaithil Manbi Military Colony Ward Wise Sports Salang Glenton Kaithil Manbi da Hokre Hudopagi Tharamda Kuntranipal Suba Sam Rifles ki CEO Colonel Naithani Kuntramari Suba Sam Rifles ki CEO Colonel Gaurav Mahindra Kaithil Manbi Youth Association ki President Pagolung Songlai Susaruk Yaki Ahoba Master Oina Ward number 2 amasung 3 Sanaki Hauzik Makata Basanabagi Pau Boyang Thawjamdagi Amuk Phangbigani North East ki state ama wediba Manipur tagi nupi football sanari singa German gi World Cooper FCB Legend Bixinet Lizarazuga matang thagi February tang amadagi ahum phauba Delhi da unaduna football masana hena sakul hanabagi matangda khana nainanaba sem sakre hiram masigi matangda ngasi Eastern Sporting Union Wangkhaida paumi singa unabagi thormama pangthoki Thaurammasida South Asia gi marketing head Sanjay Swami Youth Affairs and Sports ki director Armstrong Pame Eastern Sporting Union Wangkhay gi General Secretary R Kinimai legendary Manipuri actor amadi football lover Sadananda Hamomsu Saruyaki Hable India Private Limited na khangat kheba state asigi nipi masa football sanari kun Delhi da pangtok kadoriba meet and greet ki thoram da saruk yaduna malem da maming lereba sahi sa magatar Nepal suraba German gi football club ama oiriba FC Bayern Munich legendary footballer Maxian Lizarzuga North East India gi nupi footballer singa unagani Hable India amadi Eastern Sporting Union Wangkhay na sinduna union asigi ground da pangtok kheba trial selection da nupi football sanari kun asi khankibani ngasi pangthokiba thauram asiga mari lenana Sanjay Swami na phongtokibada I am hopeful and Hafler is hopeful that this initiative will bring out the future women stars footballers for India, you know, on the world stage, and most probably lots of them will be from Manipur. So we are starting at a grassroots level where we identified 20 girls that are really good in what they do in playing football, and we want to start by supporting them. So we're taking them to Delhi for a training session where they'll come back with an exposure, meeting an international star, meeting other players. So it'll be a very nice thing for them as well. Imphal West District Football Association Sinduna BMSC Ground Tabung Kokta Sathariba Taramapal Suba S Birendra Singh Memorial Super Division Football League ki ngasi sanakiba ahanba match ta Manipur Police Sports Club na YDO Kwagaithel Haino Khongnimbi bu gol mari amada maithiba piki ani suba match ki sanakibada BMSC Tabung Khokna NC Club Khongampat bu gol ani sinoda amadi ahum suba match ki sanakibada SKYC Awang Sengmaina Sikal Lilong Chajing bu gol ani sinoda maithiba piki LSK Kankut Wangoina Gopal Dev Kankur High School Bomai Piduna Humpu Humdu Superstar Surasan Singh KCSI CBE Memorial Likam Knockout Open Kang Tournament ki final Sankre
Manipur Kang Association ki mieng makhada Singjamai Kang Association sinduna mamang chahi ki December tang kundagi kangkut taran gurbani thongna khaidoktuna Singjamai Kang changda sathariba tournament asigi ngasi sanakiba ahan ba semi final match ta LSK kangkut wangoina Gopal Dev kangkut Jai School Pupanjan kun taramathoi da maiti piduna final sangkhibane hayeng anisuba semi final match ta Nambol Bamdira Kang Association team A amadi wangoi kangkut ka sanagani Pauna Memorial Club Usekon Takhok Mapan Sinduna ngasidigi club asigi ground da ahum suba steleven Moirang Team Kunjo Singh Memorial Foreman Asai Soccer Tournament hokre Haudokpagi thoramda Imphal East ki Zilla Parishad member Seram Nikel Pauna Memorial Club ki president Sanasam Swaba amadi Imphal East ki Additional Superintendent of Police Ops K Kumar Jitna thoram mapu Singh oiki tournament asigi ngasi ahu nimit ki sanakiba match ta BMLEC team A Laikona EYWO Bamon Kampubu gol ama sinoda maiti PK match asida mai pakiba BLMEC team A Laikon gi gol adu TS Megasitna match ki kuntra mari suba minita sanki District Sports Association Bisnupur na sinduna Bisnupur Mini Stadium da sathariba manga suba Ice Pisak Memorial First Division Football League ki ngasi sanakiba match ta LYBO Sothe amadi TYA Thenungai goal amata sanadana draw satkre Amaromda Association nasina sinduna ground asida sathariba mari suba A Iboton Memorial Under 15 Football League ki ngasi sanakiba match tana NEYA Football Academy Ningthau Khongna BFC Bisnupurbu gol ani sinoda maitiba pikre Tarahomdoi suba N Balananda Memorial Second Division Football League ki ngasi sanakiba match tana IKAC Irengbanna MP2YA Moirangbu gol ama sinoda maitiba pikre Youth and Student Welfare Club Sabungkok na sinduna Sabungkok Playground sathariba mari suba Sabungkok Cup Under 15 7-man aside football tournament ki ngasi sanakiba ahanba match ta Ashok Kumar FC Yangang Popina Hupa Hingang Bugol Taruk Anida Amadi Anisuba match ki sanakibada Mangal Football Academy Khapamna YUC Yangang Popibu Gol Mari Sinoda Maitiba PK Paradise Union Pungdumam na sinduna Pungdumam Playground sathariba ahum suba Popu Cup Steleven Under 17 9-man aside football tournament ki ngasi sanakiba ahanba match ta KFA Khurai amadi NCS Pungdongbam gol amamam janaduna draw satkre ani suba match ki sanakibada Kangla FC na Surma FC Wangjingbu gol ani amada maitiba PK YMC Haraurong sinduna tha sigi tang tarahomdegi team kunna grumari thongna khaidoktuna club asigi ground sathariba Nepal suba Haraurok Trophy 11 village wise football tournament ki ngasi sanakiba ahanba match ta YSA Singkhuna RFC tangkhambu gol ahum sinoda anisuba match ki sanakibada PJPC Pukhauna EUAC Telobu gol taruk sinoda maitiba pikre ahum suba match ki sanakibada Kaka FC Pangai amadi Lamnai FC gol amada sanadana draw satki mari suba match ki sanakibada YMC team B Haraurona Ngamba FC Huidrombu gol manga anida maitiba pikre Yengkhom Sanjipna sponsor Tauraga Rising Knowledge Club Khuyatong na sinduna club asigi ground sathariba mari suba Ima Manisang Memorial 11 4-man aside boys under 35 kg football tournament ki ngasi sanakiba ahanba match ta ANYT ke Lalambung Khuirom Lekai LTYDO Lalambung Makhong Takhelambam Lekai bugol ahum sinoda maitiba PK ani suba match ki sanakibada LKYDA team B Laipam Kunauna ALL team B Uripok Sorbon Tingen bugol mari sinoda maitiba pikre ahum suba match ki sanakibada LKYDA team A Laipam Kunauna TYPC Tharoijambu gol mari amada maitiba PK Imphal West District Kerom Association Namadi Usababan Club Sagolbal Sayangpur ki mapana sinduna Usababan Club Community Hall Sayangpur da Nupa Madi Nupi Kerom Sanaroi Humpuni pana saruk yaduna sathariba mari suba Imphal West District Kerom tournament ki ngasi sanakiba men's singles ki match singda CS Arunna S Aditya bu set ani sino W Netrajitna Z Subhas bu set ani sino M Madhopna M Inaungsa bu set ani sino L Nganthoibana Y Sanjitpu set ani sinoda maitibu biduna semi-final sangkre Subjunior girls ki sanakiba match tana T Mamtana Basilica Elbu maitibu biduna ahumjo position taki
category asigi aroiba match ta M Arena amadi JT Siri ga sanaragani sub-junior boys gi sanakiba match ta na Ronald S na M Renan bu set ani sino M Prem Chandra na N Boris bu set ani sino da maitiba piki Thagachari boyai makhatana ngasi no magi oikhiba inga sagi pau amuk phangbegani Environment Directorate ki phangkiba ngasi gi oikhiba inga sa amadi nuji gi pauda khwaidigi sakhiba Celsius degree 36.4 khwaidigi ingba Celsius degree 3.4 Nuksite ya wising manel gi sang maximum bisa da Manipur 33.3 ani minimum da sa da kun mathoi oike ngasi nong chukide ISTV News ki ngasigi editors choice ta luna na thamnana ba phana sitok samthok tun hotnarabasu ekhoi miyam na wakhal tadrabadi kari sukana balaite haiba paujel ama thamjari Loisilak pada maroi ba pau amok Drivers Day ki thauram asi Manipur gi mafam kaya da drivers singi union amadi association singna sindana pangthokna khrei Driver masung makoi gi imung manung gi health benefit scheme semna na ba honaragani haina health minister L Jayanta Kumar na hai khrei amadi cycle kendra gi manung san ba thangkan 5 village da mima natra ba paunai lalna mayum laita badagi PWD gi IB da saidang duna leire ngasigi oina di ISTV na pizza ba Manipuri pau matang asida losinjari miyang tabiri ba pumna makpo amuka hana kurumjari